State AMASUNG Central APUNBA Security Team AMANA NGASI AYUK Gelmol Thiba-Humbagi Thabak Chathabada Yamlaba Khutsu Khutlai kya Phagatpa Ngamkhre Search Operation natuka mari leinana police na thadorakpa paw mana hai ngase pung manga makhai rom taba dwaida Gelmol Village ki akoibada Khutsu Khutlai kya dotlaga thamle haibagi akaknaba paw ma phangki paw ado hek phangpaga Bishnupur Commando manga suba Sikh Regiment ki Kalam 2 D08 AMASUNG A32 gi CRPF Battalion Singh amadi Moirang Police ki team amaga loinana Maphamadu search operation Jataki. Search operation to the Gelmol Village ki awang thangba Maikai de Lay Bahai Canal gi Manaktagi Lotlaga Thamlamba Khutsu Khutlai kya Phagatpa Ngamkhre. Pharaba Khutlai sing adudi Ahangba magazine amaga konaba AK rifle ama CMG carbine ama sniper rifle ama revolver ama tube launching ani high explosive 36 hand grenade ani incest rifle gi ahangba magazine ama detonator ani 9mm gi live round nipan 303 gi live round mari AK rifle ki live round turret 303 gi high density cartridge 3 tear smoke cell mapan BP helmet ama platka konaba BP jacket ani WT set ama amadi tear smoke munition box amani faraba potlam sing adu scissor memoga konana makha taba legal action lokhatnaba Moirang police station da sinakre haina pause na makhatari